Thadou puruk ki luchingbagi nekam zomhau gi asib hakchng phangdre TCI na Thadou gi luchingbasing amadi imung manung security protection pibinaba haijakre suspension of operations so gi manung da yauriba kuki revolutionary army KRA gi militant ni singnaba singna hokhiba August ki kunthada Assam gi Karbi Anglong district ke manung chanba Maza Khuldagi Thadou puruk ki luchingbagi nekam zomhau sahi yangkhaimapan phadna pukraba tungda tamthina ot nairaba tungda hatokhibagi thaudoka mari leinana lekhidraba nekam zomhau gi asiba hakchng asi phawba phangba leitre Thadou community international TCI na Assam government amasung center government ta Thadou community gi leaders sing amasung imung manung singda security protection bibinaba haijakre loirana nekam zomhau gi mihat asi cold blood amasung Thadou community singda kuki militant singna chathaba cultural genocide ni haina TCI na phongdorakle lekhidraba Thadou literature society Assam gi chairman nekam zomhau asi August Tarukta Thadou amasung Maitai community singgi marakta santi gi wari sananaba lakiba delegate 13 ki manungda Thadou gi luchingba amani Mahak asi mifam asi loyaduna Assam gi Karbi Anglong da leiba mahaki khul maza besta haukiba August ki kunthada KRA gi Kader Singh ni tingnaba Militant Singh na faduna pukrabat mutungda tamthina ot naiduna halaba matungda manak nakpa turelda thadakhibadagi hauzik phawba thiba khangre haina official gi source na phongdorakle amaromda Karbi Anglong police na misi asiga mari lenena investigation chathaba matamda KRA gi member singni singnaba miyoi manga phagatuna wahang pahong chathaba haukre police na chathakhiba investigation aduda apha maraktagi miyoi ama phongdorakpagi matung inna laikhidraba nekam zomhau asi ot naiduna halaba matung Karbi Anglong gi manung chana leiba Maza police station ki jamuna turel haina khangnaba turel asida langthakibani adubu nong kana subadagi turel gi imai asi wangkhalakpana maram oiraga hauzik phawwa nekam zomhau gi asi bahakchang asi phangba ngamdre Karbi Anglong police ke makok songba official asina makha taraduna hai lekhidraba nekam zomhau gi asi bahakchang asi thiba phangnabagi damak set aduda leiriba National Disaster Response Force NDRF amadi State Disaster Response Force SDRF amadi Civil Police sauna hyriba turel asida thibagi thabak kana chathari amaromda nekam zomhau asi karigi nabak kanano halibano haibagi chapchaba khangbangam hairi makataba police ki investigation da laikhidraba nekam zomhau gi imung manung singna police ta phongdorapagi matung inade laikhidraba zomhau ase KRA amasung United Kuki Gam Defense Army UKDA gi apunba khulai paiba militant singna August kuntra da zomhau gi imung da sanglaktuna phu sairaba matung da phatna pukhibani thaudo asibu Thadou inpi Manipur na militant singna civilian taba jaga singda karam tauna security force singna changhanduna miwat minai chatharibano thawong asi national security da singnabani hairi thawong sing asigi akanba moongda yaningdaba utuna hauzik government of India ga khulai paiba kuki militant singa taunari ba su asi laukthokadabani masi laukthokdaba taraga de Assam amasung Manipur da su da leiriba kuki militant singna khulai paiduna misam praja singda otnaibagi thabak asi kankhatuna terrorist organization gumna chathariba operation sing asi athubada muthatpa chunggani haina Thadou inpi Manipur na phongdorakle Kuki militant group singgi su agreement makhatana chatnahandanaba Thadou inpi Manipur na lenga kataksilakle Kuki militant group singa chanariba suspension of operations su agreement kudaktagi chatnahandanaba demand tawguna Thadou inpi Manipur gi maikaidagi sena kuntra manga panba memorandum ama India lengak amade Manipur amasung Assam lengak ta pisinkre Thadou inpi Manipur gi memorandum aduda Thadou community ase masagi identity leizaba maning makha tamba ethnic group amane Thadou community kuki na amadi kuki gi makhada laite haiba wafam mayek sengna thamle ing tappa kunai ama oina ningsing bathok traba matamdagi leijarakhiba Thadou tribal community gi ing tappa punsi mahing ase kumja lising amaga chamapan humphutara gi baringi angan basarukta radical kuki supremacy ideology na asoba singnaba ama oirake amadi kumja lising ama chamapan Maripugi paringda ateng basarukta kuki militancy gi ihau lakpadagi amukka hena Thadou community ki phibam asi soksalaki haire colonial gi construct ama oiriba kuki haiba tam asi Manipur amasung Assam da leiriba yelhomi singna masak khangde Myanmar subgroup yankai humdo yauna leiba chin ethnic group ke manungda Thadou asi masagi ethnic section population code leizaba indigenous ethnic group ama oina recognize tawba community amane adubu kuki di ethnic group ama oina recognize tawde amadi makhoigi oiba puwari lebak aduda leite haiba wafam memorandum aduda pallei memorandum aduda makha taradna kuki group singa chanariba suspension of operations su agreement ase mapung phana fail oire agreement ase kuki
militant singda ahenba sakti piduna Thadou miyam gi mathakta criminal activity sing chathanaba onthuraklei agreement asina makoi bungak senduna kangkhatuna parallel government amagum makoi da tawningba tawhali kuki supremacist singna Thadou gi mathakta cultural genocide chataduna Thadou gi identity bu mahanna bahonare kuki supremacist network asida kuki su group sing CSO sing kuki in peace KSO kuki church maru oina kuki Christian Council amasung kuki worship service sakuna makoina aronba campaign sing chathari haire kuki militant sing asina democratic process pu masak thianduna paksana mikhanda aranba thong sing boot capturing voter intimidation amasung forced block voting chathaduna Thadou amadi maitai community singge bo thadabagi hakchng matuna lakli makoina miyam gi sakhwat thorangi thadarakpa senpham sing namhaduna rally amadi cross border terrorism gi thawang sing chathari su agreement asina popi thaba amadi drug trafficking gi thabak sing hengat halei Manipur asi drug ki makol ama ohenuna atopa golden triangle ama semkatna ba honari haina su phungdurakli khulaiga konana fare hyriba miyoi aniga arambai tengol ga mari leina de Robertson arambai tengol gi member ni haina khulaiga konana Manipur police na fare hyriba laisam tondon basing amasung torangbam amazit maitai miyoi ani asina toramli bathabak sing asiga arambai tengol ga hiram amata da mari leina de hyriba thabak asi makoi ani na masa masa gi interest tawba thabak nei arambai tengol gi oina di handa gi hairon laklaba inat lining amasung khunai gi thabak thoram sing atana lona yada ba atopa thabak tayaram batarabade maduda tholakpa afafata teksa punamak masa masana pujagadabani haina arambai tengol GSQ gi control room operator gi thopuriba laisam Robasana press da thorakpa cherol asina phongdorakli sophisticated rifle kaya galoina tengoloi ani fare afaba makhlgi rifle yauna khulai kya marung galoina na arambai tengol gi tengoloi ani Manipur police na fare faraba miyoi sing adudagi khulai hondo honjin tawbada sizinaba gari ama amasung maru oiba se sang kya masu recover tawre haire police ki report amana high Imphal West district ki mafam amadagi faraba tengoloi ani adudi Thobal district ki Wangjing Lamding Bazar ward number 2 dagi laisam tondon ba sahi kuntaret amasung Lamding mamang lekai dagi torangbam amazin maitai sahi kunei bakoi ani dagi police na ISK 33 rifle turret M4A1 carbine ani magazine mariga loina na Glock automatic pistol ani HK 33 rifle gi ahangba magazine kunithoi M4A1 gi ahangba magazine nipana singbani amaramda arambai tengol gi control room da thadorakpa cherol amagi matung inna faraba miyoi ani asina toramli bathabak sing loop asiga mari leina de haire Modina Xi Jinping amasung Vladimir Putin ga unakhrei China gi Tianjin Shanghai Cooperation Organization SCO gi mifam yawba chatpada Prime Minister Narendra Modi na Chinese President Xi Jinping amade Russian President Vladimir Putin ga unaduna wari sanakhrei social media platform da thagalakpa warol amada Prime Minister Narendra Modi na haike SCO gi mifam President Putin amade President Xi Jinping ga unaduna siram kaya da afaba mari thamnabagi matangda wari sanakhrei Russia dagi thaulai haibigdamag US President Donald Trump na sada yankhai gi sangda India da tarif thamlakpagi lebak ani gi mari soksilakhraba matungda Modi na Xi Jinping amasung Vladimir Putin unaduna wari sanakibani hiramasi gi matangda India gi China da ambassador oina leiba aso kanthana haike Prime Minister na akhanana thabak thoram amagi damak China natraga topa lebak amada chatpa matamda India gi kanagada bathawrang kya lokhatuna lakhi handaksu SCO gi mifam yawba chatpada Chinese President amadi Russian President hakchng na unaduna lebak ahung gi marakta thamnaba mari chesil hannabagi matangda wari sanakibani Prime Minister na Communist Party of China gi manga suba khwaidagi makok thongba luchingbagi oiriba Central Committee of the Communist Party of China gi General Office ke Director Kayagi gasu unaduna wari sanake Chinese Communist Party gi sanabi matungina no masoidana China gi President oirakadoriba Kayagi ga unaduna wari sanakibada yamna maru oina launare member lebak Tara Leiba Shanghai Cooperation Organization gi mifam ama China gi Tianjin da ngarang dagi chatharakibani mifam adu da Prime Minister Narendra Modi na organization gi atai atopa luchingbagi singa onaduna hiram kya da komna khanane na ke nomaijing namita Chinese President Xi Jinping ga sinakiba Saklen jawba thoram amada Prime Minister Narendra Modi amade Russian President Vladimir Putin su sarugya ke handak pangthokliba SCO gi mifam asida UN Secretary General Antonio Guterres amasung yauna International Organization Chan singgi luchingbagi tara amadi tongan ba lebak singgi luchingbagi kunna sarugyaba maramna SCO gi mifam asi yamna maru oi haina politics nainabasingna mot piri Nongthoba malengambana laikidabada pripak na wabu phungdurakle
August 13 ayuk pung 13:40 tarakpada Indian Army ke Special Force amadi KNAB amasong makhlgi chapminariba khulai paiba singya punba khupuna high tech drone sizinaduna landarakpada People's Revolutionary Party of Kanglaipak Pripak Kilan mi sanglup Red Army ki nongthoma malengamba Elias Thonglena imaleba ki damakta thawaina pontha pikhrabada pipakna awa phungdurakli lona thengkraba lup asiki Department of Publicity and Propaganda gi Publicity Officer Mangan Khumana khuyek pidun thadorakwa cherol amana hai Kanglaipak amadi Myanmar gi lona bagang khoi paringda Kanglaipak ki ningtam yaw lup singya punba ralmi tengol gi leifam amada Indian Army KNAB amasung makhoi ga satminariba singgi apunba khupu amana matik miya leiraba khulai sing sijinaduna akanba moong da landarakpadagi mafam aduda punna leiminaba Kanglaipak ki ningtam yaw lup amagi nongmaina panduna soklaba officer amabu Red Army gi marup malem nganbana safagadaba mafam amada thadoklamlaba matungda yengnabagi nongmai maruna panduna mafam adumaktada thawaina pontha pike yengnabagi akanba landa malengambana thauna fana amadi akiba laitana asok apan nanglaba ningtam yaw lai kya basu mafam sabada thaidoknaba honaram ki haina cherol asina makhatana phangdurake cherol asina makhatana hai leikidraba marup malengamba Elias Thonglen chehi kutret awangwa gaide leiba leikidraba nongthomam Syam Keshor Maitei amadi nongthomam ongbi nonga leilei magi masamari gi manungda iton tonba masanupani ningthijana thorang toraba kumja lising ani kun humdoi gi me ahum dagi kuki narco terrorist singna kanglei khunai gi mathakta chatharaki batam thiba thawong adutagi khangba ngamlakta duna imaleba ki damakta kathokpa amaga loinana marup malenga amana lup asida yaurake Red Army gi 58 chubar military basic training phangaduna larmi loisangna army number 2555 814 pk leikidraba marup malengamba mathauda puning samba mathak thongba singgi yathang sena injaba ahalaman singbu nolokna satpa sinaba thabakta matapumna makta luki yathang lumna lauguna thaudang yaramba asangba ningtam yawloi amane mahakna leiramba Red Army gi unit ke thabak thoram sing pangthokpada chokthaba laitana party bu manglomda pukhatnaba mathau pangthokhiba marupni athauba asina ninghanaba laitana Kanglaipak ki ningtam yawol lanteng asigi damak thawaina pontha pikhiba se pripak amadi masigi lanmi sanglup Red Army na ningtam yawol gi awangba thaki kai khumnaba utpaga loinana imung manungna nanghoriba awabada thamoi sokna saruk yari haina su cherol asina makhatana phangdurakle More amadi Churachampurdagi lanjil lakli singda lile financial gi sempam phangdaba kaya yaure haukiba sahi lisingani kulhumdoi gi me ahumdagi hauna Manipur thokliba irang asida more amadi Churachampur district tagi lanjina duna tongan ba relief camp singda sangjafam laugun lairiba miyoi singda government na one time interim relief financial assistant gi apunba phangpham thokwa senpam lupa lakh amagi manungda lupa lising kun manga khakta haujik phawgi oina phangli haire hyriba sikamari lena na Maitai Council more gi maikaidagi phongdoraklibade haujik phawba hyriba tengbang senpam ase miyoi kya amadi supang phangana laire more dagi lanje laktuna relief camp ta lairiba miyoi chamri chonga da hyriba senpam ase phangana laire haire